ngasi Manipur government na sinduna ngasi ahanba Manipur Rifles ki parade ground da Manipur na India gi laingak makhada mapung faba state ama oina tinkhibagi ningsing thoram haibadi nimpunipan suba statehood day gi thoram pangthokre hariba thoram asida Manipur gi chief minister N Biren cabinet minister amadi MLA sing police ki makok thongbo official sing tongan ba government ki official amadi civil gi miyoi kyana thoram aduda sarugyaki British Singi Mayok left ki ba freedom fighter Haipe Rani Gaidinglu gi chamaga mangarak suba mapok numit thauram lakliba January gi kunga tarukta pangthokadaba asiga mari leinana ngasi luchingbi asigi mitam saduna thamliba chingmairong gi Rani Gaidinglu Pakta Kabui Maras Association kama Tingkaw Rawang Sakpriang Manipur amadi Imphal Municipal Council ga khusamnaduna lamtu sit sengbagi thauram ama pangthokre Tha asigi kunga tarukta pangthokadoriba Republic Day thoram naksilakpaga iroinana Manipur Police Department na lokholakpa section thorangi thabak kansilakle ngasisu mafam kyada paksan nathi buhumbagi thabak chathakre miyoi kaya lokhatkre Imphal West ki oina additional SP Operation Imphal West Amarjit Lamabam gi meeting makhada Imphal Police Station gi manung chanba Sagolban Tera Amudon Leirak amadi Sagolban Bijoy Govinda Thangapat Mapal gi akoibam mafam singda ayuk pung 5 kundagi taret khara helakpa aduai fawba sathakiba operation aduda nupa chambaga maudraga nipa nupi maudramapan punna mioi chaniga maudraga taret rom masa gi saktak se puthok handuna masak khangdokpugi thabak sathaki maduda UZ bail out nipan yauna mioi tara makhatana verification chathanabgi damak lokhatki Bishnupur district ki oina district asigi SP Priyadarshini Laisomgi miteng makhada Bishnupur district police na Bishnupur police station gi manung chanba Bishnupur ward number 1 2 amadi 3 gi area da paksana combing operation sathakre ayupung 5 minute yankhai dagi na taret adwai fawba sathakiba operation aduda punna miyoi samri ro masa gi saktak se puthok handuna masak khangdokpogi thabak sathaki maduda UZ bail out mari amadi nupi ama mayai kaba nisagi polam kharga loinana phagat pangamki phagalaba nupi adudi Ibesa VV Sahi Kuntraga Mathoi Mapuroiba MD Nasir Khan Bishnupur Ward number 2 Muslim Kundagini Hairi Mangondagi WY tablet Chamaga Humpugani Thoi Amadi SP capsule Nimpugani Pan Amadi N10 tablet Mari recover Tauki Churchanpur district ki oina district asigi SP Amrita gi miteng makhada district police Churchanpur gi team amana Nude Market Churchanpur da combing operation sathaki maduda miyoi nimfurom masa gi saktak se puthok handuna masak khangdokpagi thabak sathaki adumakpu thoidokpa mi phami pundi yaukhide Hauzik Guwahati da sathariba ahum suba Khelo India Youth Games ki ngase ayuk sanakiba sahi tara-taret ki makhada laiba category nimpugu taruki nupa ki boxing da Manipur ki soibam yaifabana silver fangkre bout asida Maharashtra ki Sanjitna gold fangki